Hasi train pangin midang pung turun khairom ta matam da Imphal gi bisan Mamangda alto car ama tungna lakpi nupi masa anida mioi amana makuta nung paiduna tamthiba thong sing sathakhibi thongdok adu dak thengna senaba mioi du police na fat pangamkhre pausna hai farwa mioi adu gi maming yambem sitan chei kunthra manga apok lekhiraba puna sing kawi simoirong maning lekai dagi ni hairi mahak ngasi JMIC Imphal West wangi court puthok lo matung numit tara ga mari ni judicial custody remand lo ro matung Zel Thajinkhre haire ningsing bai mantripugi ke bumol village leibi noni ki gen kowi nupi amana ma ki manau nupi galoina nimit adu football match ama yeng ro matung alto car ama damim da lakpagi lambida tudong thibu thodok on thokhi bani thodok adu mai leana nupi masa aduna women police station Imphal West campaign ama torok khibu mai leana general mi edu fa khibani haire panbai thodok adu yaning da phongdok tuna tongan tongan ma hiroi lup kayana general mi edu fa duna matik sab serak pi haiba dabi todol lei bani Kumdaro, kumdaro, kumdaro. Hey, ayah, kayaknya tuh ay tinggal juga gitu. Kayak mau dikain. Saya, Wah, what happened? Who's that? my sister. You sister is talking to what that? You the motherfucker man. Nang kai thau nang cari ciri do. Nai jika ni kali na.